ngasigi oina lupa lising amadi mangkhre ngasigi oina lupa lising amadi mangkhre aduga trade tawbagi opportunity amasu ngairi ai mamangda laptop lairi adai sachi yengi aduga ngasigi oinadi sati ularoi ko ulasu sida uttaw ngai sidasu yam fajaba amadi setup amadi phangba adugo sum yengini adugo ngasi aina tawgadawa niyom dudi aidi topa makhak tawge lephrabanina faja taragasu tawde sum yengabani open interest yengma tamda 17,500 se leida put writing myam laiba itare ado ngasi goine yengkanda call writing na di heleba aduna market se kitang bearish ti oi tawdabu fundamentally aduga hadi fundamentally adubo hadi open interest ki view da bearish oi baitare ado aigi oina di bullish view da laiba ngasi se aduga mo scalping tawba kamu di sum basida trading opportunity ma sum phangba yabani habadi 17,500 se ase put writing khar chauna laiba itare tagi yengna taragadi habadi nearly 1 lakh kanogi meada ko open interest adumai laiyeba aduga 17,500 mapa se yosilapam matamda hadi price action dagi koina yengbada 17,500 sai lare ko size di yeng matamda koina weakness amsu uidre hammer ga thoga adagi market si mathak chakhibai mongje ada sumbasida trading tawbagi opportunity masum phangbaudi yakhibani adubu aina tawge khaliba poti si natte aduna aina tawge khaliba poto do oina focus tawbuna phayena ko sum trade se tawde do ai sum mayamda suggestion amtang haijaramge open interest se khangambe khangamdabe khangde ko ai entry je 180 sigi 17,550 dane baina call option buy to doje ado ngasi trade se phangibai phangdabai khangde phangagadi trade tawroroi phangdragadi tawrani ko si cha sento lake open interest se kaiguma khangda tagasu aina video makti thagatribanina internet ta kari noina thikana khram khaidi khangngawani open interest gi hoina khangam doise taina tebuko sidadi aina cha to utpangamdre sida phone sidadi hadi koigi institute singjina moina kadai de trade changi je open interest to phange institute abadi option seller ayaman oyeba duna moina karigumba high any specific strike price amdako 17,500 haise 17,500 sida put writing am khalay put writing lay hai taragadi 17,500 haiba price se sigi mathak ta laini habagi view achobam khalay bai tar haidi keno singje smart money harase ko paisa senjau pai ba singje moina 17,500 sida contract mayama thomjila thamje atagi nate put sell tawba hai taragadi market se upside khani have view ne moigi view da hariba jaga se sidagi di market to makha chathar oi habigi view ne aduna market sum sum kumtare ko 17,500 sidaina line am singi ne yek pungamdre ko sajini market na sum sum kumtar ko matamda 17,500 se yore 17,500 ro paise sise support oina koina ek tawgani round figure set ka daw exact wakhando toksi exact wakhanda khana basidani 17,500 exact ana khana basidani bera kana reji ko dagi round figure do lupa kungi mathak makha kun dumaina kitang buffer ma thamba kasu kaide sumana koina open interest se yengi duga open interest ki view de yema matamda ngasi se bearish oyeba aigi view nataba open interest ki view habadi smart money ki view je ngasi nimise bearish oyeba habadi call writing je na hen put writing degi sisi bu khoina bearish oye na lawgani gyan taramda be tawdabu ko na videos thagala kana gyan taba haiduni ngasi gidi aina trade ama tawge khalisi sum utkena tawgani
ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯇꯣ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯐꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈꯟꯖꯔꯤꯕ ꯄꯣꯠꯇꯣ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯣꯛꯑꯀꯥꯟꯗ ꯇ꯭ꯔꯦꯠ ꯇꯧꯕꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯣꯛꯂꯛꯇ꯭ꯔꯦꯗꯅ ꯇꯧꯗ꯭ꯔꯦ ꯁꯤꯁꯤꯅꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯃꯥꯡꯕ ꯇꯣꯡꯕ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯈꯪꯉꯝꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯥꯒꯠꯈꯤꯕꯗꯣ ꯃꯥꯡꯉꯤꯗꯅ ꯃꯥꯡꯕ ꯇꯣꯡꯕ ꯍꯥꯏꯁꯦ ꯂꯣ ꯅꯝꯕꯔꯗꯗꯤ ꯈꯪꯉꯝ ꯄꯣꯟꯇꯦꯕ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯑꯃꯗ ꯏꯁꯇ꯭ꯔꯦꯇꯤꯖꯤꯅꯤ ꯀꯥꯏꯅꯒ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯗꯅ ꯁꯤꯗ ꯕꯥꯏ ꯇꯧꯕ ꯁꯦꯜ ꯇꯧꯕ ꯍꯥꯏꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯏꯁꯇ꯭ꯔꯦꯇꯤꯖꯤ ꯐꯖꯔꯦꯒ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯗꯨꯗ ꯁꯨꯝ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯄꯣꯕꯗꯒꯤ ꯁꯨꯝ ꯀꯥꯕꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯌꯦꯡꯋꯥꯏ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯇꯧꯔꯀꯥꯟꯗ ꯄꯩꯁꯥ ꯂꯦꯝꯕ ꯍꯥꯏꯅ ꯂꯦꯝꯃꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯁꯤꯅ ꯏꯁꯇ꯭ꯔꯦꯇꯤꯖꯤꯁꯦ ꯐꯖꯩꯒ ꯐꯖꯗꯦꯒ ꯃꯌꯥꯝ ꯇꯧꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯑꯣꯄꯟ ꯏꯟꯇꯔꯦꯁꯅꯦꯕꯨ ꯍꯥꯏꯕꯅꯦ ꯁꯤꯅ ꯔꯦꯁꯤꯁꯇꯦꯟꯕꯨ ꯍꯥꯏꯕꯅꯦ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯇꯧꯅꯔꯤꯁꯤꯕꯨꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯈꯨꯗꯤꯡꯃꯛꯇ 100%ꯗꯤ ꯋꯥꯔꯛ ꯇꯧꯗꯦ ꯀꯣ ꯁꯤꯁꯤꯃꯗꯤ ꯈꯪꯅ ꯂꯩꯔ ꯄꯣꯠꯅꯦ ꯑꯗꯣ ꯃꯥꯒꯤ ꯂꯣꯁ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯁꯨꯝ ꯂꯩꯅꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯗꯣꯏꯁꯦ ꯀꯥꯒꯗ꯭ꯔꯥ ꯄꯣꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯉꯁꯤ ꯄꯣꯕ ꯌꯥꯏ ꯀꯥꯕ ꯌꯥꯏ ꯑꯩ ꯈꯪꯗꯦꯅ ꯋꯥꯈꯜꯁꯦ ꯆꯠꯀꯗꯧꯕ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯀꯔꯝꯍꯥꯏꯅ ꯋꯥꯈꯜ ꯈꯟꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯤꯇꯪ ꯄꯣꯕ ꯌꯥꯏ ꯀꯥꯕ ꯌꯥꯏꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯣꯁꯟꯁꯦ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯉꯝꯃꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯨꯔꯕ ꯍꯧꯖꯤꯛꯀꯤꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯎꯔꯛꯀꯦꯀꯣ ꯑꯩ ꯇ꯭ꯔꯦꯠꯄꯨꯗꯤ ꯇꯧꯗ꯭ꯔꯦ ꯁꯤ ꯁ꯭ꯋꯥꯏ ꯃꯄꯥꯁꯤ ꯌꯧꯔꯛꯀꯥꯟꯗ ꯌꯦꯡꯉꯤꯅꯤꯀꯣ ꯑꯩꯁꯨ ꯇꯧꯗ꯭ꯔꯃꯛꯁꯨ ꯁꯨꯝ ꯌꯦꯡꯉꯦꯕ ꯁꯤꯗꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯆꯠꯈ꯭ꯔꯅꯤ ꯀꯥꯏꯅ ꯋꯥꯈꯟꯗꯀꯣ ꯑꯗ ꯁꯤꯗꯩꯗ ꯀꯅꯥꯅꯣꯝꯅ ꯇꯥꯛꯑꯦꯅ ꯈꯜꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯤ ꯌꯧꯔꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯆꯠꯈ꯭ꯔꯅꯤ ꯁꯤꯗꯩꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯆꯪꯕ ꯀꯥꯏꯅ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯒ ꯇ꯭ꯔꯦꯠꯁꯦ ꯇꯧꯔꯦ ꯅꯣꯏ ꯇ꯭ꯔꯦꯠꯁꯦ ꯇꯧꯔꯀꯥꯟꯗ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯅꯦꯅ ꯅꯪꯒꯤ ꯋꯥꯈꯜꯁꯤꯗ ꯈꯟꯈꯤ ꯇꯥꯔꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯁꯣꯏꯔꯕꯅꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯇꯁꯦꯡꯅ ꯑꯝꯇ ꯅꯪꯒꯤ ꯔꯦꯁꯅꯦꯜ ꯊꯣꯠꯇꯨꯅ ꯈꯜꯂ ꯌꯦꯡꯉꯣꯕ ꯑꯦꯅꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯉꯁꯤ ꯀꯥꯒꯅꯤ ꯄꯨꯒꯅꯤ ꯍꯥꯏ ꯉꯝꯗꯦꯕ ꯑꯗ ꯅꯪꯅ ꯋꯥꯟꯁ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯏꯒꯣ ꯑꯃꯈꯛ ꯂꯥꯛꯏꯅꯦꯕ ꯏꯒꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯏꯃꯣꯁꯟꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯐꯔꯦ ꯋꯥꯟꯁ ꯅꯪ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯒꯅꯤꯅ ꯈꯜꯂꯤꯗꯨꯅ ꯀꯥꯈ꯭ꯔꯦꯅ ꯈꯜꯂꯣ ꯅꯪ ꯇꯥꯔꯒꯦꯠ ꯌꯩꯈ꯭ꯔꯦ ꯄꯩꯁా ꯇꯣꯡꯉꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ ꯄꯩꯁꯥꯗꯤ ꯐꯪꯉꯦꯕ ꯄꯩꯁꯥꯕꯨꯗꯤ ꯐꯪꯉꯦ ꯌꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯗꯨ ꯌꯥꯗꯦ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯑꯃꯈꯛꯇꯤ ꯆꯪꯈ꯭ꯔꯤꯅꯦꯕ ꯃꯔꯝꯗꯤ ꯀꯥꯒꯅꯤ ꯀꯥꯔꯣꯏ ꯈꯪꯗꯕ ꯄꯣꯠ ꯑꯃꯗ ꯅꯪꯅ ꯀꯥꯒꯅꯤꯅ ꯈꯜꯂꯨꯔꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯤꯖꯤꯗꯨꯗ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯑꯣꯏꯔꯛꯄ ꯀꯣ ꯑꯗꯨꯗꯨꯅ ꯅꯪ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯗ ꯍꯌꯦꯡꯋꯥꯏ ꯀꯥꯏꯔꯛꯀꯅꯦꯕ 1% ꯈꯛ ꯔꯤꯛꯁ ꯂꯧꯒꯦꯅ ꯈꯜꯂꯝꯕꯗꯣ ꯃꯊꯪ ꯁꯦꯝ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯒꯗꯕ ꯂꯩꯔꯕꯁꯤꯕꯨ ꯑꯣꯏꯅ ꯅꯪ ꯔꯤꯛꯁꯇꯣ ꯆꯥꯎꯈꯠꯂꯛꯄ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩꯇꯦꯕ ꯄꯣꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗ ꯅꯪꯅ ꯁꯨꯡꯁꯣꯏꯒꯅꯦꯅ ꯈꯜꯂꯨ ꯇꯥꯔꯒꯗꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯛꯄꯗꯨꯅ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯕ ꯁꯤꯗꯤ ꯄꯩꯁꯥ ꯇꯥꯜꯂꯗꯧꯅꯦ ꯍꯥꯏꯕꯒꯤ ꯄꯩꯁꯥꯗꯨ ꯎ ꯂꯩꯔꯕ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯨꯔꯒ ꯑꯣꯟꯈꯠꯇꯅ ꯄꯩꯁꯥ ꯃꯥꯡꯕꯗꯣ ꯉꯁꯤ ꯀꯃꯦꯟ ꯑꯃ ꯖꯣꯀꯔ ꯀꯧꯋꯦꯕ ꯃꯥꯏ ꯃꯃꯤꯡꯁꯦꯀꯣ ꯀꯃꯦꯟ ꯍꯥꯏꯔꯛꯄꯗꯣ ꯉꯔꯥꯡ ꯂꯨꯄꯥ 10,000 ꯇꯣꯡꯉꯝꯕꯅꯦ ꯃꯥꯡꯉꯒ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯍꯣꯏ ꯃꯥꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯀꯣ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯊꯥꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯨꯄꯥ 10,000 ꯇꯣꯡꯕꯅꯦ ꯃꯥꯡꯕꯅꯦꯁꯦ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯇꯥꯕꯅꯤ ꯀꯩꯅꯣ ꯇꯣꯡꯕ ꯃꯥꯡꯕꯁꯦ ꯑꯗꯨꯕꯨ ꯇꯝꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯥꯗꯦ ꯃꯗꯨ ꯍꯧꯅꯕꯅꯦꯕ ꯀꯣ ꯑꯗꯩꯗ ꯂꯨꯄꯥ 10,000 ꯇꯣꯡꯕꯒꯤ ꯃꯇꯝꯗꯨꯗ ꯑꯁ ꯁꯨꯡꯁꯣꯏ ꯉꯁꯤꯗꯤ 10,000ꯁꯤ ꯇꯣꯡꯉꯦ ꯀꯥꯏꯅ ꯃꯨꯛꯇꯅ ꯂꯩꯊꯣꯛꯎꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯩ ꯇꯥꯔꯒꯦꯠꯁꯤꯗꯕꯨꯗꯤ ꯉꯥꯏꯒꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯄꯩꯁꯥ ꯇꯣꯡꯉꯤ ꯐꯥꯎ ꯍꯧꯖꯤꯛ ꯈꯔ ꯇꯣꯡꯉꯦꯅ ꯈꯜꯂꯁꯦꯕ ꯇꯥꯔꯒꯦꯠ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯞ ꯂꯣꯁ ꯌꯩꯗ꯭ꯔꯤ ꯐꯥꯎ ꯑꯩ ꯈꯟꯗꯦꯕ ꯇꯣꯡꯉꯤ ꯃꯥꯡꯉꯤ ꯑꯩ ꯀꯩꯝ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯑꯗꯣ ꯇꯣꯡꯉꯦꯅ ꯋꯥꯈꯟꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯃꯆꯥ ꯑꯃ ꯋꯥꯈꯜꯁꯤꯗ ꯇꯧꯊꯣꯛꯎ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯋꯥꯈꯟꯗꯣ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯑꯆꯧꯕ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯑꯗꯨꯃꯈꯛ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠꯁꯦ ꯆꯪꯗ꯭ꯔꯤꯉꯩꯗ ꯀꯣ ꯀꯔꯤ ꯃꯥꯏꯟꯁꯦꯠ ꯂꯩꯅꯤ ꯀꯥꯟꯁꯤꯗ ꯉꯁꯤꯁꯦ ꯀꯥꯕꯁꯨ ꯌꯥꯏ ꯄꯣꯕꯁꯨ ꯌꯥꯏ ꯑꯩ ꯍꯥꯏꯕꯁꯨ ꯉꯝꯗꯦꯕ ꯊꯣꯛꯄ ꯑꯃ ꯇꯧꯁꯅꯨ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯏꯁꯇ꯭ꯔꯦꯇꯤꯖꯤꯗꯨꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇ꯭ꯔꯦꯠ ꯇꯧꯔ ꯂꯣꯏꯔꯦ ꯀꯥꯒꯦꯔꯥ ꯄꯣꯒꯦꯔꯥ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯈꯟꯇꯣꯛꯑꯕ ꯍꯥꯟꯅ
ꯃꯥꯡꯖꯧꯅꯅ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯍꯧꯅꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯈꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯏꯃꯣꯁꯟꯗꯣ ꯈꯤꯇꯪ ꯐꯥꯊꯕ ꯉꯝꯃꯤꯗꯅ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯒꯗꯤ ꯀꯥꯔꯛꯇꯕ ꯃꯤꯀꯨꯞꯇꯅꯦꯕ ꯊꯃꯣꯏ ꯀꯥꯏꯗꯣꯏꯁꯦ ꯁꯤ ꯇ꯭ꯔꯦꯗꯤꯡ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨ ꯇꯧꯕꯅꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯇꯣꯛ ꯁꯤꯗꯣꯏꯁꯦ ꯀꯥꯏꯗꯅꯣ ꯅꯨꯄꯤ ꯑꯃꯁꯨ ꯍꯨ ꯊ ꯁꯤꯌꯦꯅ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯀꯣꯏꯅꯕ ꯈꯣꯠꯄꯁꯤꯡꯁꯦ ꯁꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯁꯤ ꯑꯇꯩꯒꯤ ꯅꯠꯇꯕ ꯃꯥꯏ ꯁꯥꯏꯗꯣ ꯌꯥꯝꯅ ꯊꯥꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯊꯥꯖꯕꯗꯤ ꯍꯣꯏ ꯂꯣꯏ ꯊꯥꯖꯩꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯕ ꯂꯩꯅꯤ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯩꯒꯤ ꯁꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯀꯥꯏꯅ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯑꯩꯒꯤ ꯁꯥꯏꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤꯗꯨꯒ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯆꯦꯟꯈꯤꯕꯒꯨꯝꯕ ꯑꯗꯨ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯣꯛꯄ ꯑꯗꯩꯗ ꯌꯥꯝ ꯆꯥꯎꯕ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯑꯃ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯅ ꯈꯜꯂꯦꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯃꯤ ꯑꯃꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯃꯤꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯀꯥꯏꯕ ꯄꯨꯕ ꯉꯝꯗꯕ ꯊꯃꯣꯏ ꯀꯥꯏꯕ ꯑꯃꯈꯛ ꯂꯥꯛꯀꯅꯦꯕ ꯁꯤꯅꯤ ꯁꯥꯏꯀꯣꯂꯣꯖꯤ ꯑꯩꯁꯦ ꯍꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯇꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯩꯅꯤ ꯁꯨꯝ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯊꯥꯖꯩꯀꯣ ꯑꯣꯚꯔꯃꯛ ꯆꯠꯇ꯭ꯔꯒꯁꯨ ꯁꯨꯝ ꯊꯥꯖꯅꯩꯌꯦꯕ ꯑꯗꯨꯕꯨ ꯅꯪ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯇꯧꯕꯤꯔꯨꯅꯣ ꯅꯪ ꯅꯨꯄꯤ ꯅꯠꯇꯕꯅꯤ나 ꯑꯗꯨꯅ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇꯗꯤ ꯉꯁꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯔꯅꯤ ꯀꯥꯏꯅ ꯉꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯀꯥꯏ ꯋꯥꯈꯜꯗꯨꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯊꯃꯣꯏ ꯀꯥꯏꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯋꯥꯟꯁ ꯊꯃꯣꯏ ꯀꯥꯏꯈꯤ ꯇꯥꯔꯕ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯗꯧꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯜꯂꯤꯗꯣ ꯊꯣꯛꯑꯕ ꯅꯪꯅ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯤꯗꯣ ꯍꯧꯖꯤꯛ ꯇꯧꯔꯦ ꯅꯪ ꯄꯩꯁꯥ ꯇꯣꯡꯉꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯁꯨ ꯐꯠꯇꯦꯕ ꯅꯪ ꯉꯁꯤ ꯄꯩꯁꯥ ꯇꯣꯡꯕꯩ ꯋꯥꯅꯤ ꯄ꯭ꯔꯣꯚꯥꯞ ꯑꯃ ꯂꯩꯕꯅꯤ when money is lost something is lost ꯑꯗꯒꯤ when your character is lost everything is lost ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯝꯕ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪ ꯄꯩꯁꯥ ꯃꯥꯡꯈꯤꯕꯗꯨꯅ ꯐꯩ ꯄꯩꯁꯥ ꯃꯥꯡꯕ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯥꯡꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯡꯈꯤ ꯇꯥꯔꯗꯤ ꯃꯥꯡꯉꯤ ꯀꯥꯏ ꯍꯥꯏꯕ ꯑꯁꯤ ꯌꯥꯝ ꯊꯤꯅꯐꯖꯕ ꯄ꯭ꯔꯣꯚꯥꯞ ꯑꯃꯅꯤ ꯑꯗꯨꯅ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯒ ꯋꯥꯈꯟꯗꯣ ꯈꯜꯂꯒ ꯄꯩꯁꯥ ꯇꯣꯡꯉꯨꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯀꯣꯏꯆꯣꯡ ꯆꯣꯡꯉꯦ 10,000 ꯇꯣꯡꯉꯦ 10 ꯇꯣꯡꯉꯦꯅ ꯑꯗꯣ ꯅꯪꯅꯗꯤ ꯐꯔꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦꯅ ꯂꯩꯖꯩꯅꯦꯕꯀꯣ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯔꯥꯎꯗꯅ ꯀꯣꯏꯆꯣꯡ ꯆꯣꯡꯗꯅ ꯌꯥ ꯀꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯅꯦꯆꯔꯗꯨꯗꯤ ꯑꯐꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯑꯃꯈꯛ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯊꯪꯗꯁꯨ ꯍꯥꯏꯔꯤꯕ ꯄꯦꯇꯔꯟꯗꯣ ꯉꯁꯤ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯟꯁꯤꯗ ꯑꯃꯨꯛꯀꯁꯨ ꯅꯪ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯛꯀꯅꯦꯕ ꯃꯇꯝꯗꯨꯁꯨ ꯉꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯄꯩꯁా ꯇꯣꯡꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯣꯡꯒꯅꯤ ꯀꯥꯏꯅ ꯈꯜꯂꯛꯀꯅꯦꯕ ꯀꯣ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯇꯣꯡꯁꯤꯜꯂꯨꯔꯦꯅ ꯈꯜꯂꯁꯦꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯕ ꯄꯦꯇꯔꯟꯗꯣ ꯊꯣꯛꯑꯦ ꯅꯪꯒꯤ ꯑꯣꯄꯟ ꯏꯟꯇꯔꯦꯁꯄꯨ ꯍꯥꯏꯕꯅꯦ ꯑꯃꯕꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯅꯤꯌꯣꯝꯗꯣ ꯊꯣꯛꯂꯛꯑꯒ ꯉꯥꯏꯈꯣꯀꯣ ꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯑꯝꯇ ꯄꯥꯏꯈꯤꯁꯅꯨ ꯑꯝꯇ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯤꯌꯣꯝꯗꯣ ꯊꯣꯛꯑꯦ ꯉꯁꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯇꯣꯡꯈꯤ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯛꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯀꯟꯐꯤꯗꯦꯟ ꯂꯩꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯣꯚꯔ ꯆꯠꯄ ꯍꯥꯏꯅ ꯇꯥꯏꯃꯤꯡ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯑꯗꯨ ꯀꯥꯟꯗꯨꯗꯤ ꯃꯁꯤ ꯁꯤꯁꯇꯦꯝꯁꯤꯗꯤ ꯄꯩꯁꯥ ꯁꯥꯊꯤꯅ ꯇꯥꯟꯕ ꯌꯥꯕꯅꯤ ꯍꯥꯏꯕ ꯑꯃ ꯆꯠꯈꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗ ꯊꯥꯖꯕ ꯊꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯕꯨ ꯑꯣꯚꯔ ꯆꯠꯂꯛ ꯇꯥꯔꯒꯗꯤ ꯁꯣꯏꯗ꯭ꯔꯕꯁꯤꯕꯨ ꯑꯣꯏꯅ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯗꯤ ꯑꯣꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯍꯥꯟꯅ ꯂꯣꯠ ꯑꯃꯈꯛ ꯁꯥꯟꯅꯔꯝꯕ ꯑꯅꯤꯈꯛ ꯁꯥꯟꯅꯔꯝꯕꯗꯣ ꯑꯩꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯋꯥꯡꯕꯗ ꯊꯥꯔꯛꯀꯅꯦꯕ ꯍꯥꯟꯅ 10,000 ꯇꯣꯡꯕꯗꯣ 50 ꯇꯣꯡꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯅ ꯊꯥꯔꯒꯗꯤ 50 ꯇꯣꯡꯉꯛꯀꯗꯣꯏꯅꯤꯅ 10ꯒꯤ ꯆꯥꯡ ꯇꯣꯡꯉꯝꯕꯗꯣ ꯑꯗꯨꯝꯕ ꯂꯣꯠꯇꯣ ꯑꯗꯨꯒꯤ ꯑꯩꯅ ꯅꯣꯔꯃꯦꯜꯗ ꯊꯥꯔꯤꯕ ꯂꯣꯠꯇꯣ 5 times ꯇꯥꯔꯒꯗꯤ ꯂꯨꯄꯥ 50,000 ꯇꯣꯡꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯁꯣꯏꯗ꯭ꯔꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗ꯭ꯔꯕ ꯄꯣꯠꯁꯤꯕꯨ ꯍꯥꯏꯅ ꯊꯥꯖꯤꯟꯕꯤ ꯑꯃ ꯇꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯇꯣꯡꯉꯤꯗꯣ ꯑꯃꯨꯛꯇꯪ ꯃꯥꯡꯕ ꯃꯇꯝꯗꯀꯣ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯄ꯭ꯂꯁ ꯃꯥꯡꯉꯛꯄ ꯍꯥꯏꯁꯦ ꯊꯃꯣꯏ ꯀꯥꯏꯗꯣꯏꯅꯦꯕ ꯑꯆꯧꯕ ꯏꯃꯣꯁꯅꯦꯜ ꯄꯦꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯀꯥꯟꯗ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯣ ꯃꯥꯡ ꯇꯥꯍꯟꯒꯅꯦꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯇꯦꯝ ꯈꯛꯇꯅ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯁꯇꯦꯝ ꯈꯛꯇꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯁꯤ
ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯃꯤꯗꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀꯣꯛꯁꯦ ꯌꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯣꯛꯁꯦ ꯌꯥꯗꯦ ꯍꯥꯏꯗꯤ ꯂꯣꯏ ꯀꯣꯛ ꯆꯥꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯁꯨꯝ ꯂꯩꯌꯦꯕ ꯌꯦꯡꯉꯣ GMTꯒꯤ ꯃꯥꯏꯀꯦꯜꯅ ꯇ꯭ꯔꯦꯠ ꯇꯧꯔꯤꯅꯤ ꯑꯗꯒꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯑꯁꯨꯛ ꯄꯤ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯊꯥꯖꯗꯅ ꯌꯦꯡꯉꯣ ꯀꯔꯣꯔ ꯀꯌꯥꯅꯣ ꯊꯝꯃꯤꯗꯣ ꯑꯗꯨ ꯅꯣꯡꯃꯇ ꯃꯥ ꯀꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯔꯤꯅꯣ ꯑꯗꯨ ꯅꯣꯡꯃꯇ ꯀꯅꯥꯝꯇꯁꯨ ꯍꯪꯉꯨꯗꯦ ꯃꯥꯅ ꯅꯣꯡꯃꯒꯤ ꯇꯣꯡꯕ ꯂꯨꯄꯥ ꯂꯥꯛ 40 ꯇꯣꯡꯉꯦ ꯀꯥꯏꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯒꯠꯂꯛꯄ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯎꯔꯦꯀꯣ ꯑꯗꯣ ꯑꯗꯨꯗꯩꯗꯨꯅꯦ ꯇꯣꯡꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯇꯣ ꯊꯥꯒꯠꯄꯗꯨꯗꯅꯦꯕ ꯃꯥꯡꯕꯗꯨꯗꯤ ꯃꯥ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯊꯥꯒꯠꯂꯛꯄ ꯅꯠꯇꯦ ꯇ꯭ꯔꯦꯠ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯔꯨꯗ꯭ꯔꯕ ꯍꯥꯏꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯏꯀꯦꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨ ꯋꯥꯔꯤ ꯃꯌꯥꯝ ꯇꯣꯛꯑꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯍꯥꯏꯕ ꯇ꯭ꯔꯦꯗꯤꯡ ꯈꯛꯀꯤ ꯋꯥꯔꯤꯗꯁꯨ ꯅꯠꯇꯦꯕ ꯄꯩꯁꯥꯕꯨ ꯄꯤꯔꯗꯤ ꯁꯤꯅꯦꯕ ꯁꯔꯚꯥꯏꯚꯦꯜ ꯕꯥꯏꯁ ꯍꯥꯏꯁꯦ ꯑꯩ ꯂꯨꯄꯥ 1,00,000 ꯊꯝꯃꯨꯔꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 10,000 ꯄꯤꯔꯨꯔꯦ ꯄꯩꯁꯥꯕꯨ ꯄꯤꯔꯗꯤ ꯄꯩꯁꯥꯕꯨ ꯐꯪꯉꯗꯤ ꯃꯥ ꯐꯖꯅ ꯍꯩꯔꯕ ꯃꯤꯅꯦꯅ ꯂꯧꯋꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯀꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯔꯤꯅꯣ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯊꯥ ꯑꯃꯗ ꯃꯤ ꯑꯃꯅ 10% ꯂꯦꯞꯇꯅ ꯄꯤꯕ ꯍꯥꯏꯁꯤꯕꯨ ꯇꯁꯦꯡꯅ ꯁꯨꯝ ꯄꯤꯕ ꯉꯝꯗꯣꯔꯤꯕ ꯉꯝꯃꯣꯏꯗꯣꯏꯕ ꯀꯥꯏꯁꯦ ꯑꯦꯅꯥꯂꯥꯏꯁ ꯇꯧꯅꯗꯦꯕ ꯄꯩꯁꯥꯕꯨ ꯐꯪꯉꯗꯤꯅ ꯁꯨꯝ ꯇꯧꯕ ꯑꯁꯤꯅ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯕꯨꯗꯤ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯗꯦ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯄꯥꯝꯖꯕꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯟꯅꯗꯒꯤ 2017ꯗꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯁꯦꯝꯗꯅ ꯑꯗꯒꯤ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥ ꯀꯥꯏꯅ ꯍꯥꯡꯉꯤꯕ ꯆꯦꯅꯦꯜꯗꯣ 50,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯅꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯍꯥꯏꯇꯥꯔꯦ 20,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯥꯎꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯒ ꯑꯩꯒꯤ ꯃꯤꯡꯗ ꯍꯥꯡꯉꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯅꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅꯤꯅ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯀꯥꯟꯗꯗꯤ ꯇ꯭ꯔꯦꯗꯤꯡꯁꯤꯗꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠꯅꯤꯅ ꯁꯤꯗꯗꯤ ꯀꯟꯇꯦꯟꯗꯣ ꯁꯨꯝ ꯂꯦꯞꯇꯅ ꯑꯩ ꯊꯥꯒꯠꯄ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯃꯤꯒꯤ ꯐꯤꯂꯝꯒꯤ ꯀꯩꯗꯨꯗꯤ ꯑꯩ ꯊꯥꯒꯠꯄ ꯉꯝꯗꯦꯕ ꯑꯗꯣ ꯃꯣꯏ ꯃꯇꯨꯡ ꯏꯟꯅꯔ ꯀꯦꯃꯦꯔꯥ ꯅꯝꯃꯤꯅꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤꯅꯦ ꯃꯇꯝ ꯑꯃꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯉꯝꯃꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯝꯕꯤ ꯅꯠꯇꯕꯅꯤ나 ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯑꯣꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯀꯦꯅ ꯑꯩꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯕꯅꯤ ꯁꯤꯗꯩꯗ ꯑꯩꯅ ꯌꯥꯝ ꯍꯩꯔꯨꯕꯩ ꯋꯥ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯥꯏꯁꯦ ꯑꯩ ꯅꯨꯡꯉꯥꯏꯖꯕꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯇꯕ ꯀꯣ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯀꯔꯣꯔꯗ ꯍꯥꯞꯄꯒ ꯑꯗꯨꯒ ꯀꯔꯣꯔ ꯇꯥꯟꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯃꯇꯤ ꯐꯣꯡꯗꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯒ ꯊꯥꯒꯠꯂꯛꯏꯁꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯜꯂꯦ ꯇꯥꯟꯗꯦ ꯍꯥꯏꯕ ꯏꯒꯣꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯨꯕ ꯐꯤꯜꯗ ꯑꯣꯏꯕꯩꯅꯦꯕ ꯑꯩ ꯑꯇꯣꯞꯄ ꯑꯦꯅꯤꯃꯦꯁꯟ ꯃꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯒꯤ ꯃꯆꯨ ꯀꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯏꯀꯥꯗꯣ ꯑꯩꯅꯦ ꯑꯗꯨꯗ ꯉꯥꯡꯉꯤꯗꯣ ꯑꯗꯩ ꯑꯗꯨ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯤꯗꯣ ꯑꯗꯨ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯄꯥꯝꯖꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯦ ꯈꯣꯠꯂꯦꯅ ꯇꯧꯔ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯍꯥꯡꯕꯤꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯁꯤꯗꯤ ꯄꯥꯝꯖꯔꯨꯕꯩꯅꯦꯕ ꯁꯤꯗꯩꯗ ꯑꯩꯅ ꯁꯨꯝ ꯂꯩꯗꯅ ꯃꯤꯅ ꯈꯟꯅꯔꯝꯕꯁꯨ ꯌꯥꯏꯕ ꯁꯤ ꯅꯨꯄꯥꯁꯦ ꯍꯩꯕ ꯍꯩꯇꯕ ꯀꯩꯅꯣꯅꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯇ꯭ꯔꯦꯗꯤꯡꯅꯦꯅ ꯊꯥꯒꯠꯂꯛꯏꯁꯦ ꯈꯣꯠꯁꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯕ ꯃꯗꯨꯕꯨ ꯄꯥꯝꯖꯔꯨꯕꯩꯅꯤꯀꯣ ꯌꯥꯝ ꯍꯩꯔꯨꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯊꯤ ꯐꯣꯡꯗꯕꯀꯣ ꯇ꯭ꯔꯦꯗꯤꯡꯗ ꯂꯥꯛꯁꯤ ꯑꯗꯣ 180 ꯁꯤꯁꯦ 160 ꯌꯧꯔꯦꯀꯣ ꯆꯥꯠꯇꯤ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯎꯠꯂꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯅꯣꯏ ꯌꯦꯡꯀꯥꯟꯗ ꯁꯤꯅ ꯁ꯭ꯄꯣꯠ ꯆꯥꯔꯠꯅꯤ ꯁꯤꯒꯤ ꯑꯣꯞꯁꯟ ꯆꯥꯔꯠꯁꯤꯗ 17,550ꯁꯤꯗ 180 ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯥꯏ ꯇꯧꯗꯣꯏꯕ ꯀꯣꯜ ꯑꯣꯞꯁꯟ ꯑꯃ ꯁꯤꯒꯤ ꯀꯣꯜ ꯑꯣꯞꯁꯟꯁꯦ ꯑꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯉꯥꯏꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯇꯧꯁꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯒꯦ ꯁꯥꯡꯁꯨꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯈꯛꯅ ꯌꯦꯡꯖꯖꯅꯤꯀꯣ ꯁꯨꯝ ꯉꯥꯏ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯦ ꯐꯪꯍꯧꯗꯕ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯋꯦꯕ ꯌꯧꯗꯗꯅ ꯇꯣꯛꯈꯤꯕ ꯁꯨꯝ ꯉꯥꯏꯔꯒ ꯇꯣꯛꯄ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯒꯤ ꯉꯥꯏꯔꯦ ꯉꯥꯏꯗꯣꯏꯅꯤ ꯑꯩꯒꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗꯣ ꯇꯥꯔꯛꯄ ꯉꯥꯏꯔꯀꯥꯟꯗ ꯇ꯭ꯔꯦꯠꯁꯦ ꯇꯧꯔꯒ ꯃꯥꯡꯉ ꯇꯣꯛꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯀꯣ ꯁꯤꯗꯅꯦꯕ ꯃꯤꯁꯤꯡꯁꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯗ ꯕꯦꯔꯥ ꯀꯥꯟꯅꯔꯛꯏꯁꯦ ꯉꯥꯏꯔ ꯃꯥꯡꯉꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯝꯕꯁꯨ ꯁꯨꯝ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯕꯤ ꯍꯦꯄꯟ ꯍꯥꯏꯁꯦ ꯑꯗꯩꯗꯨꯗ ꯀꯩꯁꯨ ꯑꯩꯈꯣই ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯁꯤ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯁꯤꯒꯤ ꯉꯁꯥꯏꯗꯒꯤ ꯇ꯭ꯔꯦꯠ ꯇꯧꯅꯕꯅꯦꯕ ꯉꯥꯏꯔꯤꯁꯦ ꯃꯌꯥꯝꯁꯨ ꯋꯥꯔꯤꯁꯤ ꯉꯥꯡꯉꯒ ꯋꯥꯁꯤ ꯉꯥꯡꯉꯒ ꯑꯗꯨ ꯃꯥꯏ ꯋꯤꯟ ꯔꯦꯠꯁꯦ ꯅꯤꯌꯔꯂꯤ 30% ꯈꯛꯇꯅꯦꯕ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯄꯣꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯁꯤ ꯋꯥꯡꯉꯦꯕ ꯀꯥꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗꯒꯤ
ꯑꯗꯨꯕꯨ ꯄꯣꯕꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯋꯥꯡꯉꯤ ꯍꯥꯏꯗꯅꯁꯨ ꯃꯁꯤ ꯀꯥꯒꯗ꯭ꯔꯥ ꯄꯣꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦꯠꯁꯤꯕꯨꯕ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯗ ꯑꯩꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯔ ꯇꯥꯕ ꯁꯨꯝ ꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯡꯇꯤꯒꯤꯗꯤ ꯐꯪꯗꯦꯀꯣ ꯑꯗꯣ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯗꯤ ꯂꯦꯝꯕ ꯑꯃ ꯑꯣꯏꯌꯦꯕ ꯄꯩꯁꯥꯗꯤ ꯂꯦꯝꯅꯦꯕ ꯁꯤ ꯀꯩꯗꯒꯤ ꯈꯪꯉꯦ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯦꯁꯇꯤꯡꯗꯒꯤ ꯈꯪꯉꯦ ꯕꯦꯛ ꯇꯦꯁꯇꯤꯡꯁꯤ ꯁꯣꯞꯋꯦꯌꯔꯅ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁꯣꯞꯋꯦꯌꯔꯅ ꯇꯧꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩ ꯗꯤꯁꯀ꯭ꯔꯦꯁꯅꯔꯤꯗꯗꯤ ꯑꯗꯨꯒ ꯅꯁꯥꯅ ꯅꯨꯡꯇꯤꯒꯤ ꯇ꯭ꯔꯦꯠ ꯇꯧꯈꯤꯕꯗꯨꯒꯤ ꯆꯍꯤ 1-2 ꯇꯧꯔꯛꯄꯗꯨꯒꯤ ꯔꯤꯖꯜꯗꯨꯅ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯆꯥꯔꯠꯇꯣ ꯍꯪꯒꯠꯂꯒ ꯌꯦꯡꯉꯒ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯂꯣꯖꯤꯀꯦꯜ ꯊꯣꯠ ꯍꯥꯏꯇꯥꯔꯦ ꯂꯣꯖꯤꯛ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡꯁꯤꯗꯗꯤ ꯇ꯭ꯔꯦꯠ ꯇꯧꯔꯤꯁꯤꯡꯁꯦ ꯃꯤ ꯉꯥꯛꯇꯅꯦꯕ ꯄꯩꯁꯥ ꯇꯥꯟꯅꯕ ꯇꯧꯅꯩ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕꯒꯤ ꯃꯃꯤꯗꯣ ꯇꯥꯏꯑꯕ FII ꯑꯣꯏꯁꯅꯨ DI ꯑꯣꯏꯁꯅꯨ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯍꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯎꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯅꯤ ꯑꯣꯄꯟ ꯏꯟꯇꯔꯦꯁ ꯀꯥꯏꯅ ꯃꯌꯥꯝꯅ ꯅꯩꯅꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗꯨꯅ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯋꯦ ꯍꯥꯏꯁꯦ ꯃꯣꯏ ꯀꯥꯏꯗ ꯇ꯭ꯔꯦꯠ ꯇꯧꯋꯦ ꯆꯦꯟ OI ꯀꯩ ꯌꯦꯡꯗꯣꯏꯅꯤ ꯇ꯭ꯔꯦꯠꯁꯦ ꯇꯧꯔꯝꯃꯒ ꯀꯩꯅꯣ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯑꯃꯨꯛ ꯀꯌꯥꯝ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏꯕ ꯀꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯁꯦꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯁꯤ ꯌꯥꯏ ꯀꯥꯏ ꯁꯤꯅꯤ ꯇ꯭ꯔꯦꯠ ꯇꯧꯅꯔꯤꯁꯦ ꯉꯁꯤꯁꯦ ꯇ꯭ꯔꯦꯗꯤꯡ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯐꯪꯒꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯥꯡꯗꯤ ꯐꯅꯌꯥꯝꯗꯤ ꯁꯥꯡꯉꯝꯃꯅꯤꯗ ꯃꯤꯅꯤꯠ 10 ꯁꯨꯖꯤꯜꯂꯛꯑꯦꯀꯣ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯀꯛꯊꯠꯂꯒ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯠ ꯇꯧꯈꯤ ꯇꯥꯔꯕ ꯁꯤꯗꯩꯗ ꯑꯗꯨꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯑꯣꯏꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯇꯤꯟꯁꯦ ꯌꯥꯝ ꯈꯣꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯅꯝꯕꯁꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯠ ꯑꯣꯏꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯤ ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯐꯪ ꯇꯥꯔꯒꯗꯤ ꯁꯨꯝ ꯀꯃꯦꯟꯗꯁꯨ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨꯁꯨ ꯁꯨꯝ ꯐꯣꯡꯗꯣꯔꯛꯄ ꯌꯥꯏꯀꯣ ꯁꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯔꯣ ꯈꯣꯠꯂꯣꯅ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯇ꯭ꯔꯦꯠꯇꯣ ꯇꯧꯋꯦ ꯇꯧꯗꯦ ꯍꯥꯏꯕꯗꯨꯃ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯇꯔ ꯀꯩꯗꯅꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅꯔ ꯑꯩ ꯑꯁꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯑꯒꯦ